ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯗ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ PLAꯅꯤ ꯆꯤꯡꯅꯕꯁꯤꯡꯅ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯈꯨꯠꯄꯨ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ SFꯅ PLAꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯗꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ 15 ꯑꯃꯗꯤ ꯒꯥꯔꯤ ꯐꯥꯒꯠꯈꯤ ꯍꯥꯏꯅ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯇ ꯐꯣꯡꯕ ꯄꯥꯎ ꯑꯃꯗ ꯍꯥꯏꯔꯤ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯆꯠꯊꯔꯤꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ PLAꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯆꯠꯊꯗꯨꯅ ꯅꯥꯏꯕ ꯁꯨꯕꯦꯗꯥꯔ ꯑꯃ ꯌꯥꯎꯅ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ 2 ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯄꯔꯁꯅꯦꯜ 5ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯂꯣꯟꯅ ꯌꯥꯗꯕ ꯂꯥꯂꯧꯂꯨꯞ PLAꯅꯤ ꯆꯤꯡꯅꯕꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯗꯨ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤ ꯅꯝꯊꯔꯒ ꯄꯣꯄꯨꯂꯔ ꯔꯦꯖꯤꯝ ꯑꯃ ꯂꯥꯛꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯔꯝ ꯀꯌꯥ ꯌꯥꯎꯕ ꯊꯧꯑꯣꯡꯁꯨ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯄꯥꯎ ꯄꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ PLAꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯀꯟꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ पपर्सनल 2 ꯂꯩꯈꯤꯗꯕ ꯑꯗꯨꯒ पपर्सनल 5ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛꯗꯥꯎꯟꯁꯤꯡ ꯆꯠꯊꯈꯤ꯫ ꯇ꯭ꯔꯦꯛꯗꯥꯎꯟ ꯑꯗꯨꯗ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ PLAꯒꯤ ꯀꯦꯗꯔ 2 ꯐꯥꯒꯠꯄ ꯉꯝꯈꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛꯁꯤꯗ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯕꯦꯟ ꯑꯃꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 12 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯨꯇꯨꯝꯌꯥꯡꯕꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯒꯠꯈꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯠ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯣꯜ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯁ ꯂꯩꯉꯥꯛ ꯑꯃ ꯇꯝꯊꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯀꯌꯥꯁꯨ ꯎꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ PLAꯒꯤ ꯀꯦꯗꯔ 2 ꯐꯥꯔꯕꯁꯨ ꯂꯥꯂꯧꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ARꯗ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨ PLAꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥꯔꯥ ꯍꯥꯏꯕꯁꯤꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯥꯅꯔꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄ, ꯍꯥꯏꯋꯦ ꯊꯤꯡꯅꯤꯡꯕ ꯃꯇꯝꯗ ꯊꯤꯡꯕꯁꯤꯅ ꯅꯧꯅ ꯂꯥꯟ ꯊꯣꯔꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯆꯤꯡꯅꯍꯜꯂꯦ ꯒꯤꯇꯥꯖꯦꯟ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄꯅꯆꯤꯡꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯅꯤꯡꯕ ꯃꯇꯝꯗ ꯊꯤꯡꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯟ ꯑꯃꯨꯛ ꯊꯣꯔꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯗꯥꯛꯇꯔ H. ꯒꯤꯇꯥꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯥꯛꯇꯔ H. ꯒꯤꯇꯥꯖꯦꯟꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯉꯥꯎꯆꯥꯎ ꯊꯦꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕ ꯑꯃꯗꯤ NH-2 ꯌꯥꯎꯅ ꯂꯝꯕꯤꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯗꯕ, ꯁꯠ ꯗꯥꯎꯟ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯈꯔ ꯏꯪꯊꯔꯛꯂꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯊꯣꯔꯛꯅꯕ ꯆꯦꯕꯥꯎ ꯄꯤꯔꯤꯕꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯨ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯐꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ PR ꯊꯝꯂꯛꯄ ꯊꯥ 9 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯍꯥꯟꯅꯒꯤ CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯎꯅ MLA ꯈꯔ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯐꯩ꯫ ꯂꯣꯏꯅꯅ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯇꯨꯡ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯀꯥꯏꯔꯁꯨ ꯌꯥꯔꯦ, ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯍꯦꯟꯅ ꯂꯨꯏ, ꯑꯩꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLA ꯈꯔꯅ ꯂꯩꯕꯥꯛ ꯀꯥꯏꯔꯕꯁꯨ ꯌꯥꯏ, ꯑꯩꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯉꯛꯇꯕ ꯉꯝꯗꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅꯕ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯐꯝ ꯃꯨꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯂꯤꯂꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯔꯅꯨ꯫ ꯅꯈꯣꯏ ꯃꯁꯦꯜ ꯐꯝ ꯃꯨꯟꯅꯕꯗ ꯃꯤꯌꯥꯝ ꯃꯈꯥ ꯇꯥꯅ ꯋꯥꯍꯟꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯄꯤꯔꯣ꯫ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯣ-2 ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅꯆꯤꯡꯕ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ꯫ ꯀꯣ-2ꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯁꯠ ꯗꯥꯎꯟꯅꯆꯤꯡꯕ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯉꯛꯆꯥꯎ ꯊꯦꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯩꯆꯠ 3ꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 4ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯨ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯤꯈꯠꯇꯨꯅ ꯈꯨꯜ ꯉꯥꯛꯄ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯗꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯤ ꯍꯥꯏꯖꯕ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯁꯟ ꯗꯦꯗ ꯒꯟ ꯁꯦꯂꯨꯠ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤ꯫
Masina kuki gi maikaida lan loidri haiba mayek sengna takli ngakchau thekpa kuki narco terrorist singna tawning mamong da tawba asina lan asina hongno thorak na basilabra haiba wahang lakli haiki. North Korea gi leader Kim Jong Un lan gi khusukulai sing makata na semgat na mari leina basing da yathang pikre. Asia gi kha thangwa saruk sing da US military force sing bama pangal kangkhat lakna ba tharang toriba asigi pau kumpira duna North Korea gi leader Kim Jong Un laiba asigi ahen balan gi khusukulai sing semgat sagan na ba mari leina basing da yathang pikre hari. Worker Party of Korea Linkhat Kibagi Marifu Suba Chahi ki Kumonga Mari Lainana military exhibition Amada Saruk Yarduna Kim Jong Un US amasung Mahaki Chamina Riba Asia gi Laibak na Lan gi Tharang Tawrakliba Sibu Thengnana Balaiba Sigi Anauba Khusukulai sing Semgana ba yathang pi khibani. Worker Party of Korea Linkhat Kibagi Kumon Thoram da Makata na Wangang laduna Kim Jong Un US forcing Thengnana bagi damak laiba asina Lan gi anauba khusukulai sing semgat sagat pada chingna ningai leite Russia ga achet pamari thamnariba North Korea na Ukraine gi landa makhoi gi troops sing amasung khulai sing Russia da mateng pangduna lakpagal loinana North Korea gi khusukulai sing semgat sagat pada su Russia na chawna mateng pangli haina su South Korea gi official sing na phongdorakre North Korea gi luchingba Kim Jong Un na yumlon nariba China ga chepamari thamna bada natana ngak sen gi lamda Chawna mateng pinaduna South Asia gi laibak singda singnarakpa kaya bu mayok narakna ba tharang tawduna leiri haidi. President Trump na Gaza da bong gi landa chathaba lepna ba khangan khrabasu Israel gi strike ta Meeoi humputara sikre. United States President Donald Trump na Hamas na President Trump ki Gaza peace plan eya ba pirak khrabatung da Israel na Gaza da khudakta bong gi landa chathaba lepna ba phongdok lingai cherakta Israel lanmi na ngarang nongthok gi landa chathaduna Palestine macha humputara rom Hatkhre hadi Al Jazeera na pirakpa report amagi matungina laikhidraba Meeoi sing adugi manungda chahi 8 ki angang sing amasung tha ani gi angang kaya su yaukhi hadi Gaza City asi Israel military na lepa laitana bongi landa chathaduna lakpadagi misi mina thokpagi chang yamna wanglakli Gaza City ga yumlo nariba Tufa handaso Israel lanmina airstrike chathaduna yum amada leiba Meeoi 19 hatkhi amasung kayana so panangki Haidi Israel forcing na sukha thangba Gaza gi al Mawasida laiba displacement camp sing da sulanda chathaduna angang ani hatkhi hari Hamas group na President Trump ki Gaza peace plan gi saruk khara da ayaba pina bathawong utki bagal loinana Israel na su fajinduna thamliba Palestine gi Meeoi chani rom Hamas ta khusinna na bathawarang tore haina White House ki maikai digi phongdokre Israel na Gaza da lepa leitana bongi landa chathaduna Meeoi kaya leptana halingai chero asida masing yamlaba miyamna Israel gi konung Tel Aviv ta Kongjang changsin kre masing yamlaba miyam aduna Tel Aviv ki hostess square da punduna Hamas na fajinduna thamliba lan fasing thadok hannaba demand tawbagal loinana US President Donald Trump ki Gaza peace plan asi mai pakhanaba taksin kre hairi masing yamlaba miyam na changsin ki ba kongjang adugi pau khumoina Israel ki Prime Minister Benjamin Netanyahu na lakliba numit kharani asida Hamas na fajinduna thamliba Israel gi Meeoi singbu thadok lagani haibigi thajaba thamki State Television da pikhiba warol amada PM Netanyahu na Hamas singna Khulai thadok lagani amasung Gaza da lariba Israel gilan mising handorakpagi loinana miyam na pamliba Hamas na fajinduna thamliba Meeoi sing thadok hanbadu mapungfa na mahai yalagani haiki Hamas amasung Israel gi marakta ceasefire thamnana bagi thabrang ama oina hayeng Egypt ta mari leinaba party sing na wari shana ba horagani hairi President Trump ki Gaza peace plan asida kariguma hiram amata da thinthaba tawdana ba President Trump na taksin khibagal loinana Hamas sing na swathuba matamda peace plan mapungfa na ba honagadabani haina su Trump na makata na phongdokhi ningkhaiba amasung ichawna Nepal da Meeoi humfuga humdoi sikre security personnel sing na mi kanbagi thabak chathari Haukiba numit kharani gi mamangda leptana churakpa nongna maram oiduna chingning khaiba amasung ichaw thokpadagi Nepal da Meeoi humfuga humdoi sian kre haidi security personnel singna manung hanjina leiba ching singda khundaba mafam singda mi kanbagi thabak chathakre haidi haukiba irai numitagi hauduna Nepal da nong leptana churakpadagi leiba asigi mafam kaya da cheliba tural singi isingi imai pathoraktuna tamthiraba ichaw oirakpadagi chingning khaibagi thokdok sing paksana thokli Nepal gi National Disaster Risk Reduction and Management Authority gi wangang loi oidibi Santi Mahana chingning khairakpana maram oiduna khudongthiba mayoknariba mafamsingda yoksina bahotnabada achoba khudongchadaba mayoknari haiki mi kanbasingna khudongthiba mayoknariba mafamsing adu makhongna chattuna tengbang piba amasung mi kanbagi thabaksing chathari hari leiba asigi konung Kathmandu da cheliba tural singi isingi imai pathoraktuna city aduda leiriba mafam kaya isingna thumjinkhre security personnel singna helicopter amasung motorboat sing sizinaduna mi kanbagi thabaksing paksana chathari Hairi leba aduda khundariba Hindu singi kumai ama oiriba da sign yaururaga halakpada leptana dong chubana maram oiduna chingning khairakpadagi highway sing thingjin khibana chathok chasinda chawna awaba mayokna khi hairi ichaw thokpadagi mafam aduda mathau tawba flight sing su lepkhibagal loinina lam koiba kaya su chawna awaba mayokna hale ichaw amasung chingning khaibagi awaba sing mapungfana mayokna nabagi damak
hotnaba yaba hotnaduna mi kanba amasung mateng pibagi thabaksing chathari haina handakta nauna khalaba leiba asigi Prime Minister Sushila Karki na phongdokhibaga loinana government agency singna suma pungfana mi kanba amasung tengbang pibagi thabaksing chathanaba pauktak pikhi Nepal da thokliba ichaw asina maram oiduna India gi West Bengal da leiba Darjeeling da su chawna khudongthiba mayokna hale chamana puthokpada maming chatliba hill district ama oiriba Darjeeling da su ichaw asina maram oiduna mioi kunlom sian kre hairi yumlon nariba Bhutan da su ichaw gi awaba mayokna baga loinana Indian Army amasung Bhutan authority singa khusam naduna mi kanba amasung tengbang pibagi thabak sing chathaki hairi ridagi selmunba ani fare police control room na thorok pacherol amada National Highway 2 da chathok chasin tawriba gari singdagi selmunba naha ani police na Bishnupur PS ki manung chanba kaino kaithel dagi fare haidi faraba singdi Nambol oinam awang leikai ward number 2 dagi sarangthem Dines kungamapan kaino thongthak Mongkhang leikai dagi khundrakpam Mohen kungamangani haidi makhoi ani dagi two wheeler ama amasung mobile phone ama recover tawre haidi Iron binupi ama furaga Hatkhre Rangapur village chalaibi masagi chahi kungamathoi surabi Rajni Kumari Kaubi Mirol binupi ama dawri gi matang da Uttar Pradesh ta furaga Hatkhre hariba nupi asi chahi asigi April da Sachin Kawanupa amada luhongki 10 house ama hangdokna balupa lak mangagi ehenba dawri ama purakna ba mangonda mapuroiba magi machin manaw sing amasung marimata Ramnath Divya amasung Tina nam kanba sapu pithaki haina ASP Rural Rahul Mithas na haiki Dimana du pidabadagi makhoina Rajni Kumar Ribu ot naiki amasung irai numita phubadagi sikhi madugi matung makhoina evidence manghanaba makhoigi labukta aroiba mathau mangam pangthoki haina police na haiki mapuroiba amasung mahaki imungi mioi sing adugi mathakta case ama register tawkhre amasung mioi sing adu phana bahonari haina superintendent of police na haiki chahi tara mari gi matung mihat panongmoina kaptuna hatuna mapa hatkibagi laman khungkhre Uttar Pradesh ki Manglora khunda chahi tara mari gi mamangda ma ki mapahat khibagi damang laman khumbo ina naha amana masagi chahi nifu manga surabi nupi ama kaptun Hatkhre haina ngasi nongmaiji numita police na phongdokre police ki matung ina Jarvir Kauba mioi aduna ngarang thangjagi numidang wairamda magi labuk singdagi mayumda halakpada Rahul Kauba chahi 30 muk suraban ha aduna mangona nongmaina kaptuna mafam adu makta da mahak puhatki Additional Superintendent of Police Santosh Kumar Singana hojik Michel oina leiriba Rahul gi mathakta case ama register tawkhre haina paumi singda haiki Hakchang adu postmortem examination gi damak thakre mangjongna lokhatpa checksin tharang ama oina mafam aduda security kangkhat hankre amasung ahenba police personnel thadok tuna ngak senkre haina officer aduna makata ki leikhidaba mioi adugi imung manungna thangalakhiba wakat ki matung ina Javir gi mihat ariba yengthinaba amadagi tholakhibani haiki Rahul gi mapa Brispal 2011 da Javir na hatkhi madugi damak mahak jail da chahi taraga mathoi chairak oina leirukre Javir na jail dagi tholakhiba matung khul adu da chahi ahum leirakre accused adu khongol li naba amasung phana bathabak lokhali haina police na haiki US ki Inversion company na pung ama gi manung da malingi mafam amada delivery tawba ngamba spacecraft puthokre US ki Inversion company na pung ama gi manung da malingi mafam amada delivery tawba ngamba spacecraft puthokre haina phongdorakli report asigi matung ina Inversion Hariba US ki aerospace amadi defense company asina putholiba spacecraft asi charangna kilogram chani ga kunga taret lumba posak ama hekta prithvi gi orbit gi malengi leiba amada hekta punga gi manungda delivery tawba ngamgani Inversion company gi co-founder Justice Fiance KT amadi Austin Brigas na phongduruk gi matung ina Inversion company na puthokadariba spacecraft asi pungda kilometer lising kun mari ga chatret lom yang na paiba ngamba spacecraft amani logistic platform gi manung chana tangai fadaba thubagi oina pot puthok pusin tawbada sizinaba yagadaba khulai amani spacecraft asi ta sengna space ta sizinariba spacecraft singya yengnarubada di karisu natte adubu mioi bagi athubagi pangthokpa thabak thoram singdari achoba mateng kaya pangba soidana ngamlagani spacecraft asina mioi bagi thabak thoram singda khongjal yanghanba soidana ngamlagani hairi tam sangna mobile phone sizinabana angang singi heart show study Digital gi matam asida angang singna smartphone toina sizinnabaga loinana online class yawba online gaming amasung stream na chingba tawbagi thawong chathaba thengnari tumlamdai da ngaihaktang oirabasu mobile phone paibagi hainabi ama mioi ayambana thamnarakli adubu matam sangna mobile phone paibana pukning wakhalda akaiba thokhanbada nathana heart ki phibam dasu akaiba thogali haiba study amadagi khangba ngamle Journal of the American Heart Association da fonglakpa study gi report na hai matam sangna smartphone paiduna natraga computer mamang da famduna social media yengba natraga online gaming sanaduna cardio metabolic risks wangkadhali chahi nauriba angang singna mobile phone amasung computer matam sangna paibagi matam chadaba si nongchup leibak sing khakta natana India da su mayoknaba hore handak ta chathakiba study amada
ꯄꯨꯡ ꯑꯃꯈꯛ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯦꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯥꯔꯗꯤꯑꯣ ꯃꯦꯇꯥꯕꯣꯂꯤꯛ ꯔꯤꯛꯁ 0.08 ꯍꯦꯟꯒꯠꯍꯜꯂꯤ, ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯁꯥꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯌꯦꯡꯕꯅ ꯍꯥꯔꯠꯀꯤ ꯐꯤꯚꯝ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯅꯣꯡꯃꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯈꯛ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯄꯨꯡ 2ꯗꯒꯤ ꯍꯦꯟꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯁꯥꯟꯅ-ꯈꯣꯠꯅꯕꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯍꯟꯗꯨꯅ ꯌꯥꯔꯤꯕꯃꯈꯩ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯑꯃꯁꯨꯡ ꯌꯥꯍꯧꯕ ꯍꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯁꯦꯜ ꯐꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯑꯣꯏꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯗ ꯌꯥꯔꯤꯕꯃꯈꯩ ꯃꯇꯝ ꯁꯥꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯩꯀꯣꯜꯗ ꯅꯠꯇ꯭ꯔꯒ ꯄꯥꯔꯛꯇ ꯀꯣꯏꯕ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒꯁꯨ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯂꯩꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯌꯦꯠꯄ ꯄꯤꯔꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯄꯤꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯃꯣꯕꯥꯏल ꯐꯣꯟ ꯁꯤꯖꯤꯟꯅꯔꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯍꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯝꯍꯜꯂꯣꯏꯗ꯭ꯔꯥ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯍꯟꯅꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯨꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯗꯦꯜꯂꯤꯗ ꯍꯣꯡꯅꯅ ꯄꯥꯏꯁꯤꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯍꯥꯟꯅꯒꯤ ꯁꯤ.ꯑꯦꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔꯁꯨ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯗꯨꯅ ꯄꯤ.ꯑꯥꯔ ꯂꯩꯉꯥꯛ ꯊꯝꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯁꯦꯟꯇꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟ.ꯗꯤ.ꯑꯦ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯂꯦꯞꯇꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕ ꯆꯍꯤ 2027ꯒꯤ ꯍꯧꯔꯛꯄꯗ 19ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞꯁꯤꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯏꯁꯝ ꯁꯝꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯍꯟꯕ ꯄꯥꯝꯗꯕꯒꯤ ꯏꯋꯥꯏ ꯏꯅꯤꯜ ꯂꯩꯕ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯅꯩꯅꯕꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯑꯃꯗꯤ ꯂꯥꯜꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯗꯦꯜꯂꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛꯂꯣꯟ ꯆꯨꯛꯂꯤ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟꯀꯨꯀꯤ-ꯖꯣꯒꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯈꯔꯒ ꯅꯣꯡꯃꯩ ꯁꯨꯡꯀꯥꯞ ꯀꯥꯞꯅꯗꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯂꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟꯀꯨꯀꯤ-ꯖꯣꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯥꯟꯗꯥꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯖꯥꯂꯤꯡꯉꯝ ꯁꯦꯝꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯖꯥꯂꯤꯡꯉꯝ ꯐꯥꯏꯜ ꯃꯥꯡꯖꯧꯅꯅ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯤꯛ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯂꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ 2027ꯗ ꯂꯥꯟꯗꯥꯅꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯈꯣꯏꯅ ꯄꯣꯛꯄꯤ ꯊꯥꯕ ꯃꯤꯌꯥꯝꯕꯨ ꯗ꯭ꯔꯒꯀꯤ ꯂꯥꯡꯗ ꯊꯨꯍꯟꯅꯕ ꯅꯥꯔꯀꯣ ꯋꯥꯔꯐꯦꯌꯔꯒꯤ ꯂꯥꯟꯖꯪ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯂꯩꯐꯝ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯄꯨꯋꯥꯔꯤ ꯂꯥꯟꯅ ꯏꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯊꯦꯡꯅ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯂꯛꯄ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯦꯟ.ꯑꯥꯔ.ꯁꯤ ꯆꯠꯅꯍꯟꯅꯕ ꯊꯧꯔꯥꯡ ꯋꯥꯔꯣꯜ ꯗ꯭ꯔꯒꯀꯤ ꯂꯥꯟꯖꯪ ꯆꯠꯊꯔꯛꯄ ꯁꯨ ꯍꯟꯗꯣꯛꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯅꯤ ꯂꯥꯎꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯋꯥꯔ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯉꯁꯤꯁꯨ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯂꯩꯇꯕꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯊꯝꯗꯨꯅ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯗꯒꯤ 2027ꯒꯤ ꯃꯤꯈꯜ ꯃꯃꯥꯡꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯅ ꯗꯦꯜꯂꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯗꯦꯜꯂꯤꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯐꯨꯜ ꯄꯤ.ꯑꯥꯔ ꯊꯝꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯊꯣꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯍꯜꯂꯛꯀꯅꯤ ꯊꯥꯖꯗꯦ꯫